Good morning. Ngasigi card ki message yeng minarase yumjagation numit yumjagation se number da 104 ngasigi oina apagi angel number se 104 laire aduga color da na green yumjagation oibanina ado ahambada card ki message yeng minarase aduga ai timing amu haijarage ngasigi matam se kram da phage haibado aina kenoma important oiba thabag ama chatkadaba tawgadaba leiraga yumdagi tawboi taraga sigi matam sida tawbiba even call tawbani harase natraga mail gumba thaba khopaga leina ko job ki mail thajan bani khangde hoigi form fill up ko gumba tawba khopaga leiba doin leragadi sigi matam sida tawbiyoba nunti gi sum aina matam ama sum haijari se ko koi sise ko na golden hours kaina ga dum hai ko do sida leire koi gi ahambagi se ko ahambagi se hanadagi hana leiramba aiduga hairagadi changes ti yamna lae aduga progress yam lakani thaba inkhang tawba matamda progress lakani expansion lakani adagi akoigi chatpa khotpa khatang leigani ko ngasi se chatpa khotpa khatang leigani hairagadi thabaka relate oina jathokpa khotokpa dumaina khara piri wakhan chauna khallo hai ko wakhan chauna khallo hai asha chauba hai nei na ko ngasagi wakhan no haidi asha kem ta leitragadi haidi tawgadori ba thaba inkhang mayam se tawba ngamoida na koina aduna khanba matamda think big kaina haibasi karsin haije think big se akoina kenoma sum aigi plan ama kari ama leragadi khanbi obu hadi give up tawbo ko kemta tawbo ya de ko ishagi oina yam phagalakani ko aduga ani shubasi ju pangan thongna layo confidence pudi yamna lei ko aduga mi punba khotpa ngasi se khatang khara adumaina sign ga tawri ko aduga ahum subagi sina ngasi jina hadi ani shubasi na mi pullo haina ahum subasi na khara ngasi itomda naitom oina leibodo ithanda hadi aigi mi time gumba pibiyo isha ithanda leiraga shanti daga lebiraga meditate gumba tawbiyo ngasi se mi yam ka hena punba khotpa tawgono on hai ko sida aduga timing sina ayuki pung manga ga minute tare tagina nipan ga minute manga phawum leire adagi mapan ga minute kuntra mari dagina tramathoi ga minute ahum phawum leire ko adagi ani ga minute ama dagina pung mari ga minute yankhai mapan phawum leire adagi taruk makhai dagina pung tramathoi ga minute ahum phawum leire aduga nungalam dagina pung ani ga minute manga dagina ahum ga minute kuntra taruk phawum leire ko si sena khoigi ngasi gi oina afaba timing adu sidal leire khoigi ngasi gi card ki message me thank you